Okta licha chadminaramba tourist amadi Priyanka numit manganigi manungda changjarakadabani KCPPWG lamdam asigi nupi khunaibu aina thingkhraba lalolup kangleipa Communist Party People's War Group MC Unification KCPPWG na awang bathakta thamduna ikai khumnabaga loinana nupi oibigi ijat ngaktuna hingnaba honaringai cherak asida kanagumba kharana nupi nupa oibigi licha chajat kayabu mangthoknaba honariba ase tasengna laibak thibani haina lupasina lawjai Okta Oktabigi licha chadminaramba tourist amadi Priyanka numit manganigi manungda lupta changjarakadabani haina KCP lamyanba khumangi RO chinghai nganmana khuyek piduna press ta thadorokpa cherol amana hairi cherol asina hai lamdam asagi ina khulaba culture chakcha yuthak fije chakchal amadi lamchat sajat pu hena awang bathakta pukhanna bahona ringai da khunai sibu karisu leitana khallaga miramgi Oktaba Oktabigi kayagi matau tamduna kanglaipak asidasu Okta Oktabigi licha chadminaramba Imphal West District ki mayang Imphal thana awang laikai digi takilambam tourist kungani thoi apokpa Rovindro amadi Thawbal District ki Babu Bazar Khong Ahanbidagi Gotimayum Priyanka kunga manga apokpa G Priyo numit manganigi manungda lupta changjarakadabani hairi cherol asin hai nupi nupa oibagi amadi mioiba khunaina lotna cheksina amasung ikai khumnana thamjariba lonchat singbu karisu leitaba mawngda yenghaidaba uhaidaba mawngda Okta Oktabigi video semna social media da thaduragliba Okta Oktabi tourist amasung Priyanka na lupta changjarakuna masa masagi maral sengya jagadabani karigumba Okta Oktabi ani asina numit manganigi manungda lupta changjaraktrabadi mapunsida ningsingduna lehoragadaba ahakpa chairak piragani loinana leibak miyamna sulamchat yaudraba Okta Oktabi anigi mathakta akanba thabak lokhalakpada mateng pangbiu makhoigidama wakat mifamna chingba pangthok pidanabasu lup asina leibak miyangi mafamda haijarakli Jiribamge Uchathol area da lotsinduna thamlamba khulai kya security force nam fagat khrei security force ki kangbu nangarang Jiribam district Jiribam police station ki manung chana foothill area oiriba Jarol Pokpi amadi Uchathol area da thibu humgi thabak chathabada lotsinduna thamlamba khulai kya phangba ngamle hairi police ki paw sin hai phangba ngamliba khulai sing adudi pompi ani IEDK G ani pera bomb ILU ama ammunition Pons kaloina na taragani toy bore single barrel ama countryman single barrel nongmai mari tongan ba ammunition rounds calibers nifuga daruk empty case kuntraga humdoi pompi cell ahum ba feng walkie talkie set ahum amadi ba feng walkie talkie charging base ama so fangle hairi amarom nangarang kakching district ki kakching police station ki manung chana kakching tural wangmada lal holup KCP taibangan bagi cadre ama so police ki kangmuna fare hairi farba mio asigi maming khetri mayum Devon LS Eka Singh nifuga humdoi kawi laifam kakching district ki manung chana kakching sumang laikai digini hairi Arunachal Pradesh ka China galona ba mafam amada truck gari ama lokhada onthabada mioi taraga mari sire Arunachal Pradesh ki China galona ba Anjo district ta Sinmi kungani thoi tongba truck gari ama lokhada onthabada mioi kunga mathoi siram lagani haina thajanari hauzik fawbada mioi taraga mari gi asib hakchang fangle hairi Baralanmi NDRF SDRF Grif amadi district administration gi kangmuna mi kanba amadi thiba humbagi thabak chathari thaudo adu haukibani thokaba numita thokibani thaudo adu da hinghoba mioi amana ngarang khakta da paw pirakpadagi thaudo adu gi matang da khangmangam khibani hairi sikhiba mioi sing adu Assam gi Tinsukia district gi ni hairi maram asida Assam gi chief minister Hemant Kumar Biswa Sharma na thaudo aduda mioi taraga mathoi sivre haibado achumba pawni haina phongdokre Bharat ki Prime Minister Narendra Modi na su thaudo aduda laikhidaba singi mafamda awaba phongdokre loinana Prime Minister ki National Relief Fund tagi laikhidraba mioi sing adugi naknaba imungi mioi singda lupa lakh ani amadi asokpa mioi singdana lupa lising yankhai gi compensation oina piragani haina lauthokre amaromda Arunachal Pradesh ki Tawang district ki tasang laiba Netaji Subhash Chandra Bose Awasiya Vidyalaya gi hostel da haukiba sakol sen numit ahing nungyai da mai chakpagi thaudokta class 1 tamlibi mahire ama sivre hairi mai adu electric short circuit tagi horakpani hairi hostel adugi warden amadi class 8 tamlibi mahiroi dorji toluna thauna phana honaduna tumduna lairibi angang singmukan ki loinana mafam aduai da laiba Bharat ki lanmi khunja sing school ki staff sing na mai kanaba honaki Tawang district administration gi thau puriba Namdayan Angona sumafam maduda chatuna hakthengna yengsinki loinana thaudo adugi matangda magistrate inquiry tawnaba hukum tawkhre hairi Laimram Meitei Kuki puna lau uminari haukiba ing 2023 gi May 3 dagi lamdam sida thorakiba irang asi hojik chahi ani ga tha taret mapung phajinkre irang asina maram oiraga nakalani gi marakta misi minada natana yumkai amadi lanthum kaya amasu mang takhankhre loinana mioi lising humpurom lanjena duna tongan ba relief camp ta changjapom lauduna lainari Miyam pumnamang matam sangna charangnaba amadi awa ana kaya mayok naraklaba matungda amuk hanna state asida mahusagi tangdu laitaba punsida tapna hanjilakpagi mami ama hojik taba uragli
Meitei amadi Kuki anigi marakta hana sunnaduna unaba yadana leiramba adu hojik nakal animaki khunjasing puna lau uminaba haurai. Pognafamna hakthengna thengnarakpada kunthra suba Assam Rifles ki kangbuna cheksen nangak senduna Bishnupur amadi Kangpopi district anigi tainaba leimram waroi ching amasung Kangmongkhul anigi marakta leiba laufamsingda hojik Meitei Kuki amasu Chiru khunjasing puna lau sumina hauri masigi fibam masi yaunaba honarakpada security force ki achauba thodang ama yauri. Manipur ki ani suba nupi lan lai oikraba imasingna lauramba thodang kaufam thokte ngasi December 12 nupi lan numitni handaki nupi lan ki thoram Manipur ki puwari oigadauri maramdi leibasagi president Dorpadi Murmu na nupi lan memorial complex ta chattuna laikhidraba imasingi mafamda ikai khumna utkibadunani nupi lan ki khubamda ikai khumna utpa ahanba leiba asigi president su mahangna oire ningsingwa thoktraba matamdagi hauna Manipur da nupa singna lauraga lakiba thodang atudagi samna amagi mafai fawba tadana nupi singsu lauraga lakhi miot minai dagi macha singbu kannana khunai gi semilon fagat hanaba mathong chadaba lenga ki yathang singi mayokta haurakhiba matam gi oiba ihau sing adu yengluragadi malemda Meitei nupi singna khunai gi lauriba thodang si singthaningai oi nupi singna laurakiba thodang gi matang de hek palakpada ahanba nupi lan 1904 amasung ani suba nupi lan 1939 ani si kawba yade ahanba nupi lan thokibagi maru oiba maramdi mai chakiba British officer singi banglo Meitei nupa singna Myanmar dagi lauraga sagadabani haibasini Meitei nupa singbo force lever oihanduna lambi thong fatkidraba matamduda Myanmar dagi tik laururaga makhoigi banglo saba haibasi tawfam thoktaba thabakni haina nupi singdun lauki maduna maram oiraga numit taba naide hariba British ki order adugi maukta Meitei nupi singna democratic oiba khongjing tangsilaki kaina thangda British ki warif adu handoki matamduda British ki maukta protest tawba haibasi achobu crime ama oina launarami amasung makhoibu sathiraba chairak fangalami aduguma chairak sing adu ama fawba fangdana British ki khongfam adu aranbani haina khanganbaga loinana handok hanba ngamkhiba imasing adugi thawna lingjel adu thaganingai ni ani suba nupi lan gi thaudo adu poino gi matamda kaithela cheng kg ama khakta wan gi haiba fangkhide madugi maramdi marwali lalonba kangbu amana British lenga ki makhada Manipur da phangba cheng mapana puthokhibani matamdo New York ki stock market kaikhi Meeoi million kaya gi senfam telaba matam kharagi manungda mangki bank ta thamjaba senfam pumnamak thamliba Meeoi sing aduna lauthongnarakpa amasung lauthoknanaba honarakpana maram oiraga bank pumnamak chalaiba ngamkide maduna maram oiraga miyamgi saving pumnamak mangki pot puthokpa factory pumnamak lepki thabak suba simi singi sel piningai lekhide malengi oina sel thung kangkhung chaiduna chathariba awaba ama mayoknaki chana naba pot puthokpa lepki asomna US khakta da chada kunga manga thabak phangdabagi masing Haigalaki awaba fibam sing asi Europe ki leibak sing da amadi malem ki leibak sing da yoraki oiraliba fibam asida chana naba chinjak phangdabagi awaba mayoknarakadaba sing adu yenglaga British government na chinjak paisil haunabagi damak fau angamba thakta wansilaga cheng onthoklaba tungda Manipur ki wangma thadokhibani tamthiraba malem ki thaudo adobu ngasi fawba di Great Depression haina khangnari thaudokuna maram oiraga Manipur da poino gi miyam buchara henbagi fibam da leiraki Masing amlaba nupi sing aduna Darbar Hall da thomjilaki aduga khudakta cheng thadokpa thingu haiba demand tawraki matamduda ningthau Manipur gi wangmada leikhi mapana leikhiba ningthauda telegram taw haiduna nupi singna official sing faraga puraki telegram office ta leiringeda Assam Rifles ki kangbu ama laktuna ingna chingna protest tawjariba nupi sing aduda khutharaki chaina gantharaki Sanginna thilaki maduna maram oiraga nupi mayam asopan nangki madu fawbada nupi sing adu hallu haiba yakhide cheng thadokpa thingriba makai protest tawduna leikhi aduguma numit adu December 12 asini numit asibu Manipur dan ani suba nupi lan hairaga khangnai chahi khudingi numit asi state holiday lauthokpaga loinana state ki thakta thoram pangthoktuna lakhi ani suba nupi lan adu aduki matik sathiba fibam oikhi marwari gi cheng takfam thugai ki kaina thangda nupi singi khongjung adu ningthona cheng thadokpa thingbagi order thoklaba matungna mai pakna loisinki tasengna makki di matamdu da hokhiba nupi singi ihau adu minai nai thangi awaba koknanaba ihauni British ki mayakta amasung ningthogi mayakta hokhiba miyamgi khulai paidaba ningtam lalhauni ihau adu kariguma nupa singi oiramba taragadi imu naimu Tanabagi thaudoksing oigani amasung British ke mayokta natraga ningthogi mayokta lalhobani haina lauthoktuda Meeoi kaya ama awafamna taramgani adubu nupi singi achumba ihau oikiba amasung nupi singbu awangba thakta ikai khumnaraga lakhiba khunai oibana makhoigi khongjang adu mai pakhibani ani suba nupi lan aduna ikhoigi khunai asida wari kaya liri nupi singna democratic oiba ihau horakpada mapangal kallaba lenga amana madubu mayokna bangamkhide masigi achangma khudam bamon kampudagi thangjam manorama kawi nupi ama Assam Rifles ki personal singna ahingda mayumdagi faraga puthokraba tungda gang rape tawduna tamthina hatkiba thaudok
thokpa matam aduda nupisingna haurakhiba ihau aduni imasingna kanglagi nongchup thangba sanathong mapada fi thongdaba protest sathakibaduna maram oiraga kanglabu miyamda sinahanba ngamki Manipurgi Assembly segment 8 List of Area status lauthokhanki hojiksu Manipur sathiraba fibam amada leiri aikhoigi poknafam lamdam asing asigi mirolna ngakpa ngamlibra haiba wahang ama hangduna leiri aikhoigi ningtamba aikhoigi state ki economy aikhoigi ima leibak aikhoigi punsirol ngamnamak mangsilaklei asiguma tanfam asida nupi oibisingna ahum suba nupi lan amagidamak khwangchet setpa matam yaurik matang asida panjaningba wafamdi matam amada imasingna khunaigidamak lorama thodang adu ngasigi imasingna lawraga lakli aduguma thodang adu Manipur kannabagidamak chawkhatpa Manipur ama oihannabagidamak mathau tari matamdugi imasingi thaunadu ngasigi chanu ningolsingna kaufam thokte